Chanam Manglem Singh bu Nelson Mandela Inspire Award 2025 Piduna Ikai Khumnakhre Malem gi Laimai degi mutkhre haina panaru raba tarau traipu kumja listing ani ga kunithoi April tareta Dr. Manglem Singh na saknai raba linguist Professor Dr. Thokchom Chandramani Singh ga tana raba matungda tarau jati bu affordable health care services te adopt tauki mahaki ana layeng da kathokpa amadi kumja listing ani ga tara mathoi gi census ta supnagi miyoi listing amaga humpu manga leiba jati kanglup asibu hinghangadabani haiba wakhalon Taraugi Lexico Medico Economic Survey Tobagi Damak Famous People India World gi founder Rajesh Pandana Kudik Piduna Ngasi National Doctors Day July 2025 ta Nelson Mandela Inspire Award asi hybrid mota mana asi pibani Panbaya badi Tarau jati si manipur khun manga khak leibani haiba khulsing adudi Tarau Laimanai Buktrol Laisokching Kuring Mul Hekak Popi Amadi Ukrul Sana Ketel da Kakta Leiba Apik Pajati Amani Ethnic Community Asibu Malem gi Phambakta Hinghanba Amadi Yokat Pada Achobo Thodang Lobagidamag Ikai Khumnaba Utpani Dr. Chanam Manglem Rims Tagi Professor and Head of Obstetric and Gynae on a retired Tauraba Matung Hauzik Phamung Marfu Leiba Impal Hospital and Research Center Rims Rota Managing Director Oina Thaupuri